ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯂꯥꯏꯕꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯕꯨꯛ ꯐꯕꯒꯤ ꯃꯇꯤꯛ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤ, ꯃꯃꯤꯡꯗ ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯧꯕꯇ ꯅꯠꯇꯅ ꯂꯨꯆꯤꯡꯕꯤ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯝꯃꯤ꯫ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯧꯁꯤꯡ ꯂꯩꯕꯤ, ꯇꯨꯡꯒꯤ ꯄꯣꯃꯤꯠ ꯈꯪꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯆꯦ ꯂꯨꯆꯤꯡꯍꯦꯟꯕꯤꯒ ꯌꯦꯡꯅꯔꯨꯔꯗꯤ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯔꯤ꯫ ꯃꯍꯥꯛꯇꯤ ꯀꯨꯆꯨ ꯌꯥꯝꯅ ꯃꯨꯔꯝꯃꯤ, ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯃꯖꯥꯏꯕꯦꯝꯃ ꯁꯛꯊꯤꯕꯤ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯍꯥꯛꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯃꯌꯥꯝꯅ ꯃꯆꯦꯕꯨꯅ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄ, ꯃꯥꯕꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯆꯦꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯆꯦꯕꯨ ꯀꯜꯂꯛꯍꯟꯕ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯁꯨ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯎꯃꯪꯗ ꯁꯥꯗꯥꯟꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯅꯥꯏꯁꯤꯡꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯔꯛꯎ ꯍꯥꯏꯅ ꯊꯧꯗꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯅꯥꯏ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯀꯧꯏ ꯇꯥꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯄꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯏꯄꯥꯅ ꯏꯆꯥꯒꯤꯅꯤ ꯍꯥꯏꯅ ꯎꯃꯪꯗꯒꯤ ꯅꯣꯡꯁꯥ ꯑꯃ ꯐꯥꯔꯛꯄꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯈꯣꯝꯗꯣꯟ ꯁꯅꯥꯗ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯐꯖꯅ ꯈꯣꯛꯇꯣꯛꯂꯕ ꯃꯋꯨꯟꯗꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯁꯦ, ꯁꯤ ꯏꯆꯥꯒꯤꯅꯤ, ꯑꯁꯤ ꯄꯥꯏꯔꯒ ꯁꯥꯟꯅꯔꯨꯔꯣ"꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯁꯥꯟꯅꯅꯕ ꯍꯥꯏꯗꯅ ꯅꯣꯡꯁꯥꯒꯤ ꯃꯋꯨꯟꯗꯨ ꯄꯤꯕꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯅ ꯏꯆꯥ ꯁꯅꯥꯒꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯃꯇꯨ ꯆꯣꯝꯕ ꯑꯃꯒꯤ ꯃꯇꯨ ꯆꯣꯝꯕ ꯃꯋꯨꯟ ꯑꯃ ꯄꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯍꯔꯥꯎꯅ ꯂꯧꯗꯨꯅ ꯂꯝꯍꯨꯏ ꯃꯇꯨ ꯆꯣꯝꯕ ꯑꯗꯨꯒꯤ ꯃꯋꯨꯟꯗꯨ ꯃꯁꯥꯗ ꯎꯞꯁꯤꯜꯂꯒ ꯁꯥꯟꯅꯩ꯫ ꯃꯗꯨ ꯎꯕꯗ ꯉꯁꯥꯏꯒꯤ ꯍꯔꯥꯎꯔꯒ ꯂꯩꯔꯝꯂꯕ ꯈꯣꯝꯗꯣꯟ ꯁꯅꯥꯗꯨ ꯁꯨꯛꯊꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯄꯥꯕꯨꯡꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ, ꯏꯆꯦꯒꯤꯅ ꯐꯖꯔꯕ ꯃꯇꯨ ꯆꯣꯝꯕ ꯂꯝꯍꯨꯏ ꯃꯋꯨꯟ ꯄꯤꯔꯒ ꯑꯩꯒꯤꯅ ꯑꯊꯤꯕ ꯅꯣꯡꯁꯥ ꯃꯋꯨꯟꯁꯤꯕꯨ ꯄꯤꯅꯦ"꯫ ꯇꯁꯦꯡꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯂꯝꯍꯨꯏ ꯃꯇꯨ ꯆꯣꯝꯕꯒꯤ ꯃꯋꯨꯟꯗꯨ ꯄꯤꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯂꯝꯍꯨꯏ ꯃꯇꯨ ꯆꯣꯝꯕꯒꯤ ꯃꯋꯨꯟꯗꯨ ꯎꯞꯂꯕꯗꯤ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯔꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯅꯣꯡꯁꯥ ꯃꯋꯨꯟꯗꯨ ꯑꯣꯏꯅ ꯄꯤꯕꯅꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅꯗꯤ ꯃꯄꯥꯕꯨꯡꯅ ꯈꯜꯂꯤꯕꯗꯨ ꯈꯜꯂꯝꯗꯦ꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯃꯁꯥꯗ ꯎꯞꯂꯤꯕ ꯂꯝꯍꯨꯏ ꯃꯇꯨ ꯆꯣꯝꯕ ꯃꯋꯨꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯣꯝꯕꯤ, ꯑꯩꯒꯤ ꯂꯝꯍꯨꯏ ꯃꯇꯨ ꯆꯣꯝꯕꯒꯤ ꯃꯋꯨꯟꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯥꯅꯤ, ꯁꯦ ꯑꯩꯒꯤꯁꯦ ꯎꯞꯂꯒ ꯌꯦꯡꯉꯨꯁꯦ, ꯅꯪꯒꯤ ꯅꯣꯡꯁꯥꯒꯤ ꯃꯋꯨꯟꯗꯣ ꯑꯩ ꯑꯃꯨꯛ ꯎꯞꯂꯒ ꯌꯦꯡꯒꯦ"꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯁꯨ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯃꯐꯝꯗꯗꯤ ꯂꯦꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ, ꯑꯗꯨꯅ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯂꯝꯗ ꯈꯣꯝꯗꯣꯟ ꯁꯅꯥ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯤ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯄꯥꯕꯨꯡ ꯄꯨꯟꯁꯤꯕꯁꯨ ꯈꯪꯂꯤ ꯃꯆꯥ ꯑꯇꯣꯝꯕꯤꯅ ꯋꯥꯔꯧꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯇꯞꯅ ꯊꯦꯝꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯃꯖꯥꯏꯕꯦꯝꯃ ꯑꯃꯃꯝꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯆꯠꯄ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯑꯣꯖꯥ ꯅꯥꯏꯗꯨꯅ ꯁꯤꯟꯇꯥꯛ ꯁꯤꯟꯗꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯀꯣꯅꯨꯡꯒꯤ ꯑꯔꯨꯕ ꯊꯧꯒꯥꯏ ꯄꯨꯔꯤꯕ ꯁꯤꯟꯇꯥꯛꯄꯨꯔꯦꯟ ꯊꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯥꯡꯉꯝꯕ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯃꯖꯥꯏꯕꯦꯝꯃ ꯑꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯃꯛꯄꯨ ꯅꯄꯨꯅ ꯑꯈꯪꯕ ꯃꯈꯩ ꯁꯤꯟꯇꯥꯛ ꯁꯤꯟꯗꯝꯂꯗꯕꯅꯤ"꯫ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯤ ꯊꯥꯡꯉꯝꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯈꯣꯝꯗꯣꯟ ꯁꯅꯥꯗꯁꯨ ꯑꯣꯟꯁꯤꯜꯂꯒ ꯈꯨꯔꯨꯝꯃꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯣꯝꯗꯣꯟ ꯁꯅꯥꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝ ꯑꯀꯣꯏꯕꯗ ꯌꯦꯡꯂꯒ ꯊꯥꯡꯉꯝꯕꯒꯤ ꯃꯅꯥꯎ ꯈꯣꯏꯃꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯈꯣꯏꯃꯨꯕꯕꯨ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯡꯉꯝꯕ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫
Thangambagi manaw Khoimu yengbada araiba mi malabasu mabuk yamna luba midani. Thangambaga makhoi ani oja amatada mahai taminnabani. Thangambana magi oja na haiba khudimak induna Sinai Purin phamsi phanghobani. Adubu Khoimudi mahaki oja na yade sijinnaganu haiba lai phattaba sanabagi larik mayam ama paduna phatta loksing tawbadagi sauduna Sinai bu oiba yaru hairambani. Aduna Thangambana tapna asumna khumlai. Mazaibema aigi naw Khoimudi sintak sindam tawdi. Nanayna puna adum takchagi. Numit adudagi hauna Thangambana Mazaibema anibu sintak sindam lammi. Mazaibema luching hembidi Thangambana haiba khudingmak ilammi. Adubu Mazaibema khomdon sanadi kaya na changna taramde. Adubu mayam khangandabida Khoimuna Mazaibema khomdon sanabu lai phattaba sanabagi kanglon kaya lona taklammi. Nongmagi numita ningthau punsibana machanupi anigi hai singbabu khangningladuna machanupi anibu manakta kauksilaga magi haijaba utlu haina hairammi. Mazaibema luching hembidi thangi thanglon tagi taron adudagi hendoktana mahakna hek haijaba khuding mapabongi mamangda utlammi. Khomdon sanadi mahakna hairiba lai phattaba sanabagi kanglon adudi Khoimuna kanagi maphamdasu utpa yade haibana mahakti karisu uthoklamde. Madu ubada ningthau punsiba ipen penjaramde. Ningthau punsibana machanupi atombi khomdon sanada onsilaga asumna hairai. Ichatombi nahakna Sinai Purin Thangambagi manakta sindama chatlibase phanadi kuire. Adubu karigumba mata haujik phawba haiba ngamdribasibu karigino. Nati nachedi yung sima wale haininga leitri. Nahakna sumna tawrabadi ipadi onthokna peradabani. Khomdon sanagi pukningda mapabungna mabu phana nganglibado mahakpu nungsidabagi nganglini haina khalammi. Adugisu mathakta mahakna asumna khalammi. Aigisu ahenba yamna leida. Aibu takpibu ojana uthokpa yade haibaduda uttabagi wani. Adubu nongmudi soidana utkani aina kari ngamba haibado. Asawna mabukningda singduna leirammi. Matamna asum haukhibana Mazaibema animak mapung marai pharaklammi. Mazaibema luching henbidi nongmagi phajaba asum hengalaklammi. Aduga Mazaibema khomdon sanana nongmagi thiba asum henjilaklammi. Ningthau punsibadu machanupi ahalgidi thoinabu warudre. Masang matau hairi awatpa leitre. Lamsat sajat hairi mina mabu sonai. Adubu machanupi atombi khomdon sanagi khanbada ningthau punsibadu mathwa yamna warammi. Masang matau hairi nongmagi thiba asum henjilakli. Asigisu mathakta nongmagi lamsat sajansu khoibagum toksilakpa aduda karam tawni khanbada yamna warammi. Ningthau punsibana machanupi atombi adubu phattaba lambida chakhiba tare khanduna machegi matau tamu haina hek chairammi. Mazaibema khomdon sanana mapabungna mabu phanaba hairibadu mabu machega changdamnaraga thina mabu chai haina khalammi. Nakan amaromdana mi phatta Khoimuna Mazaibema khomdon sanagi asonma matauda henabu hu kamsilammi. Mapabungna mabu kaidawnungda nungsiba nati. Laibang miyamnasu mahakpu Mazaibema ama oina khande. Mayamgi mitta uribasi machelusing hemidani hairammi. Madu taruba khuding khomdon sanagi thamoida kalak khamanbana pikthalammi. Nongmasu mapabungna machena Sinai Puringi manakta lakte haina tamlammi. Karai chatlubano hanglammi. Maduda Mazaibema khomdon sanana tuminna mapabungna nganglibadu khumlamde. Mapabungna khomdon sanagi matauda sauduna asamna hairai. Nate nangbu Sinai Purin Thangambagi manakta laktaba kuire hai. Nahakna toina chatliba mafam asi karaidano. Aina nangbu aphaba lamida chatnaba haidana mafam aduda tharaga nangna topa langphai chatna leiribadubu karigino haiba ai yamna sawangano. Mazaibema khomdon sanagi manada mapabungna chairibadu taramde. Mahakna takhiba haibabu machena mapabungda hairammi haibasi khakni. Madugi wakhalda makokta ungduna leikhre. Mazaibema khomdon sanagi wakhalda iche karigino nangna hiram khudingda aingondagi heli haina utpa su pamlibasiba. Machenadi magi phanaba haidana mapabungna tamlubani. Adubu mahaki wakhandadi
ꯃꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯎꯠꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯑꯅꯤꯃꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯨꯞꯂꯤ ꯑꯁꯤ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥꯅ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯆꯦꯡꯂꯧ ꯌꯦꯡꯕ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯃꯝꯒ ꯂꯨꯍꯣꯡꯕꯤꯔꯒꯦ, ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯁꯤꯟꯇꯥꯛꯄꯨꯔꯦꯟ ꯊꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯁꯤꯟꯇꯥꯛꯄꯨꯔꯦꯟ ꯊꯥꯡꯉꯝꯕꯅꯁꯨ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯋꯥꯐꯝ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯐꯩ ꯈꯟꯕꯗꯣ ꯅꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ"꯫ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯝꯗꯣꯟ ꯁꯅꯥꯗꯨ ꯃꯕꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤꯁꯨ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ"꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯤ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯈꯟꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯀꯔꯝ ꯊꯣꯛꯂꯕ ꯍꯥꯏꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯅꯨꯄꯥ ꯈꯟꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯀꯌꯥꯗ ꯄꯥꯎꯖꯦꯜ ꯄꯤꯈꯤꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥꯗ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯊꯧꯗꯥꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯤꯡ ꯃꯌꯥꯝꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨꯁꯨ ꯃꯆꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯒ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯩꯊꯥꯅꯗꯨꯅ ꯑꯃꯒ ꯋꯥꯔꯤꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯃꯌꯥꯏ ꯀꯥꯗꯨꯗ ꯃꯆꯥꯏꯕꯦꯝꯃ ꯑꯅꯤꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯑꯅꯤꯗꯨ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯤ ꯍꯥꯟꯅꯗꯒꯤꯒ ꯐꯖꯔꯒ ꯂꯩꯕꯒ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯃꯨꯛ ꯁꯦꯠꯆꯤꯟꯕ ꯑꯗꯨꯗꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯨ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯐꯖꯕ ꯎꯕꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯂꯒ ꯂꯥꯛꯄꯗꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯎꯔꯒ ꯃꯆꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥ ꯎꯕꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯑꯃꯁꯤꯅ ꯑꯁꯨꯛ ꯊꯤꯔꯤꯁꯤꯅ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯂꯩꯁꯦꯝꯕꯗꯤ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯐꯖꯔꯕ ꯆꯦꯡꯂꯧ ꯁꯛꯇꯝꯗꯨꯗ ꯉꯥꯎꯔꯝꯗꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯌꯥꯝ ꯎꯔꯒ ꯏꯀꯥꯏꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯨ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗ ꯉꯛꯂꯤ ꯇꯦꯛꯄ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯃꯃꯤꯠ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯕꯨ ꯎꯕꯗ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗꯤ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯆꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯅ ꯃꯥꯒꯤ ꯑꯊꯤꯕ ꯃꯁꯛ ꯎꯔꯒ ꯅꯣꯛꯅꯔꯝꯒꯅꯤ ꯈꯟꯕꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯄ ꯉꯝꯗ ꯂꯦꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯂꯥꯏꯕꯛ ꯐꯕ ꯃꯤꯁꯛ ꯑꯗꯣ ꯈꯟꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯡꯌꯦꯡ ꯈꯔꯗꯤ ꯇꯧꯕ ꯇꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯕꯨ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯄꯔꯦꯡ ꯑꯃ ꯊꯣꯛꯂꯛꯂꯣ, ꯃꯆꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯄꯔꯦꯡ ꯑꯃ ꯊꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨ ꯃꯆꯥꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯄꯔꯦꯡꯗ ꯂꯣꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗꯤ ꯃꯆꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯄꯔꯦꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ "ꯃꯁꯤꯒꯤ
ꯅꯤꯡꯊꯧ ꯃꯆꯥꯁꯤꯕꯨ ꯉꯥꯎꯕ ꯖꯥꯠꯂꯣ? ꯑꯁꯨꯛ ꯐꯖꯕꯤ ꯑꯁꯤ ꯄꯥꯝꯗꯅ ꯊꯤꯈ꯭ꯔꯕ ꯃꯖꯥꯏꯕꯦꯝ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯕꯣ? ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯩꯃꯥꯏꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯄꯥꯝꯕꯤꯔꯣꯏ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕꯁꯤ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯅꯕ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯃꯅꯥꯎꯅꯨꯄꯤ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯄꯔꯦꯡꯗ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯉꯛꯄꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯃꯔꯣꯜ ꯂꯣꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯃꯤꯠ ꯑꯁꯤꯕꯨ ꯁꯣꯏꯔꯖꯥꯠꯂꯣ? ꯑꯁꯨꯛ ꯐꯖꯕ ꯄꯥꯝꯗꯅ ꯏꯅꯥꯎ ꯈꯣꯝꯗꯣꯟ ꯁꯅꯥꯗ ꯄꯥꯝꯂꯤꯕꯁꯤꯕꯣ? ꯇꯁꯦꯡꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯄꯨꯟꯁꯤꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯂꯥꯟꯐꯝꯗ ꯃꯥꯅꯗ ꯍꯦꯟꯗꯨꯅ ꯂꯥꯛꯄꯅ ꯃꯅꯥꯎꯅꯨꯄꯤꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯂꯤꯂꯥ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯀꯔꯝ ꯊꯣꯛꯂꯕ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯅꯣꯟꯊꯔꯒ ꯑꯁꯨꯝ ꯂꯩꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯇꯣꯝꯕꯤꯅ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗ ꯈꯨꯅꯤꯡꯅ ꯊꯤꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ, ꯃꯥꯒꯤ ꯄꯔꯦꯡꯗ ꯂꯦꯞꯂꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯌꯦꯡꯉꯨ ꯍꯥꯏꯅ꯫ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗꯨ ꯉꯛꯅ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗꯨ ꯏꯀꯥꯏꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯄꯔꯦꯡꯗ ꯂꯦꯞꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯐꯔꯦ, ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯂꯨꯆꯤꯡ ꯍꯦꯟꯕꯤꯕꯨ ꯄꯥꯝꯂꯕꯅꯤꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯃꯗꯤ ꯁꯥ ꯂꯥꯟꯒꯤ ꯃꯔꯝꯗ ꯆꯥꯡꯌꯦꯡ ꯇꯧꯔꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯗꯨꯗ ꯏꯆꯥ ꯁꯅꯥꯕꯨ ꯊꯥꯖꯔꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯁꯥꯗꯨ ꯍꯩꯅꯤꯡꯗꯅ ꯁꯨꯛꯊꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯁꯨ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯇꯞꯅ, ꯃꯖꯥ ꯏꯕꯦꯝꯃ, ꯃꯖꯥ ꯏꯕꯦꯝꯃ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯅꯣꯛꯂꯒ, ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯦꯝꯕ꯫ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯜꯂꯒ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯅ ꯈꯣꯝꯗꯣꯟ ꯁꯅꯥ ꯀꯧꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯁꯥꯎꯕ ꯍꯩꯇꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯉꯁꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯑꯔꯨ ꯑꯄꯥꯟ ꯈꯨꯗꯤꯡꯃꯛ ꯄꯥꯏꯔꯒ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯉꯛꯄꯅꯁꯨ ꯂꯣꯏꯔꯤ꯫ ꯀꯤꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯃꯨꯛꯇ ꯑꯗꯨꯝꯅ ꯇꯧꯗꯕ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯎꯔꯒ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯉꯝꯗ ꯇꯇꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒ ꯇꯣꯏꯅ ꯂꯣꯏꯅꯕꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯇꯞꯅ ꯇꯞꯅ ꯈꯪꯕ ꯉꯝꯂꯛꯂꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗ ꯐꯖꯕ ꯍꯥꯏꯕꯁꯤ ꯃꯥꯏꯊꯣꯡ ꯈꯛꯀꯤ ꯅꯠꯇꯦ, ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯐꯖꯕꯅ ꯍꯦꯟꯅ ꯐꯖꯕꯅꯤ, ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯦꯡꯂꯕꯗꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯅ ꯍꯦꯟꯗꯕꯅꯤ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒ ꯂꯣꯏꯅꯕꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯆꯦꯕꯨ ꯂꯥꯟꯅ ꯂꯧꯔꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯂꯩꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡꯒꯤ ꯑꯃꯗꯤ ꯁꯥ ꯂꯥꯟꯒꯤ ꯆꯥꯡꯌꯦꯡ ꯃꯈꯜ ꯀꯌꯥ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯥꯕ ꯀꯧꯕ ꯑꯃꯅ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯍꯔꯥꯎꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯈꯥꯕꯕꯨ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯏꯆꯥ ꯑꯅꯤꯒꯤ ꯅꯨꯄꯥ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯗꯨ ꯂꯦꯞꯅꯕ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯥꯡꯌꯦꯡ ꯇꯧꯔꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ
ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯥꯁꯤꯡꯒ ꯂꯨꯍꯣꯡꯕꯤꯔꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅ "ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯌꯥꯏꯐꯔꯦ" ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯥꯎꯕꯗꯨꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯆꯦꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯂꯝꯃꯤ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯍꯥꯏꯅꯤꯡꯗꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯅꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯐꯤ ꯀꯥꯝꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯐꯠꯇꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯗꯕ ꯃꯅꯥꯎꯅ ꯉꯁꯤꯗꯤ ꯃꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯍꯥꯏꯅ ꯂꯦꯟꯅꯔꯤꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯇꯧ ꯀꯔꯝꯅ ꯃꯅꯥꯎꯅꯨꯄꯤꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯕꯨ ꯃꯨꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕ ꯅꯪꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯏꯊꯤꯔꯦ ꯈꯟꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯝꯂꯛꯈꯤꯕ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤ ꯌꯦꯡꯕꯗ ꯑꯐꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯇꯁꯦꯡꯅ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯃꯀꯣꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨ ꯎꯠꯊꯣꯛꯇꯅ ꯊꯝꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯑꯗꯨ ꯍꯥꯛꯅ ꯐꯠꯇꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯆꯦꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯃꯇꯧ ꯑꯗꯨꯗ ꯀꯂꯛ ꯈꯝꯃꯟꯕ ꯑꯗꯨ ꯐꯥꯎꯖꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯅꯣꯡꯃꯇ ꯃꯄꯥꯕꯨꯡꯕꯨ, ꯃꯆꯦꯕꯨ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯃꯥꯡꯅꯕ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯍꯦꯟꯕꯤ ꯑꯃꯗꯤ ꯈꯣꯏꯃꯨ ꯑꯅꯤꯒꯤ ꯑꯔꯣꯟꯕꯁꯨ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯁꯦꯕꯣꯛ ꯑꯣꯏꯅ ꯎꯔꯕꯁꯨ ꯇꯁꯦꯡꯅ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗ ꯇꯥꯛꯇꯕ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯈꯣꯏꯃꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ, ꯈꯣꯏꯃꯨꯅꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯣꯏ ꯍꯥꯏꯕ ꯈꯣꯏꯃꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯗꯦ, ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥꯇꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯍꯥꯏꯔꯒꯗꯤ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯄꯥꯝꯗꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯇꯅ ꯃꯀꯣꯛ ꯊꯣꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯃꯊꯟꯇ ꯋꯥꯈꯜ ꯄꯤꯛꯁꯤꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯈꯪꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯅ ꯃꯍꯥꯛꯁꯨ ꯂꯣꯟꯅ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗꯒꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯑꯗꯨ ꯇꯝꯂꯛꯈꯤꯕꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯑꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒꯤ ꯃꯐꯝꯗ ꯁꯥꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯂꯥꯏ ꯐꯠꯇꯕ ꯑꯃꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏ ꯐꯠꯇꯕ ꯎꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯈꯪꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯤꯗꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯃꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯃꯤꯁꯨꯝ ꯂꯩꯋꯥ ꯁꯣꯜꯂꯨꯆꯣ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯂꯣꯏꯕꯒ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒꯤ ꯀꯥꯗ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯗꯛꯇ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯁꯛꯇꯝꯗ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯊꯥꯖꯃꯥꯕꯨ ꯌꯦꯡꯂꯒ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥ ꯁꯥꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒꯤ ꯃꯃꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂ ꯇꯥꯏꯕꯪꯂ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ꯫
Lai fataba aduna onba maza ibema khomdon sanadu wadi ngangdi. Khoirum momo noktuna adumak lay. Maza ibungo laysembadu maza ibema khomdon sanagi adugumba matau aduda mamikupta yengduna. Lai fataba adu mahaki langda maza ibungo laysembadu thure khanna. Maza ibungo laysembagi manak nakna sangsilaklaga maza ibungo laysembagi masada thengi hek tawbada. Khangaudana maza ibungo laysembana lai fataba adugi mangaksamda makhunna melaklami. Lai fataba adudi maza ibungo laysembasi magi langda thure khalubana masana karisu seksin thawrang lahodri. Maza ibungo laysemba chimban khaji singkhatlaga noklaga asumna hairai. Nahak maza ibema khomdon sana natti haiba. Aina ngasai ni khanglabadi. Hayu nang kanano? Lai fataba adu hauna noktuna mahaki asengba masak aduda olaklami. Aduga ahangma malangda phutlawna mangkhirami. Maza ibungo laysembado ahangma malangda yenglaga kanana tharakliba lai fataba no haina khalami. Tasengna maza ibungo laysemana lai fataba adubu mahaki wakhalda maza ibema khomdon sanabu khanbada uribani haina khalubani. Adubu lai fataba aduna thenge tawbada mahakpo popi mama ibema makhoigi leibaki amaipuredagi nijaraga sikhiba lai fataba changdanaba lik adu mai horakpa aduda lai fataba ni haiba maza ibungo laysemana khanglakpani. Madu nalamdrabadi maza ibungo laysemba lai fataba adugi langda thuramladabani. Lai fataba aduna maza ibema luching henbida thabak adu pangthokpa ngamdre haina tamlami. Madu tabada maza ibema luching henbido yamna saurami. Maza ibungo laysemba lai fataba adugi warido maza ibema khomdon sanada tamlaroi khalle. Tamlabasu asengba ama khanglaba matamda tamlage haina khalami. Matamna asum haukhibana maza ibema anigi changyeng tawnabagi numit adusu oiraklami. Numit asida laibak aduda layriba mipum khudingmak maza ibema anigi changyeng adubo yengma laknarami. Maza ibema aniduso sapi lampi setuna makhoi anigi changyeng pung aduda yauраklami. Laibak miyamna maza ibema luching henbigi maming hauna lawba haunaraklami. Madu tabada maza ibema khomdon sanado mamai non thaduna lairami. Matamduda maza ibungo laysembana maza ibema khomdon sanagi manakta changlaklaga noktuna. Maza ibema karigi suktharibano? Aidi maza ibemana changyeng mai paktaba yaroi harisini. Madu tabada maza ibema khomdon sanado tapna nolaklami. Tawriba mataw adu maza ibema luching henbina laptakna yengduna lay. Maza ibema luching henbido masado prok chaklabani. Adubo mayam mamangda asawadu uthoklamde. Masado phathanaba hotnabada yamna warami. Ngaihak laybaga maza ibema anidu changyeng tawnabagi tanjaso yauraklami. Maza ibema anidu thangta chainaba hauraklami. Haurakpada maza ibema luching henbina maza ibema khomdon sanabo lakcharami. Adubo tapna maza ibema khomdon sanana asum maza ibema luching henbibo laksaraklami. Maza ibema khomdon sanagi hai singlaba matawadu ubada mapabang punsibadi yamna haraujarami aduga laibak miyam adudi ngakpana lori. Mache luching henbidi ngaksu ngaklami. Khoirang khoi saunaba supoklami. Maza ibema luching henbi thangdu asum hairambadagi. Lai fataba sanabagi akanba laiwa ama manaw nupi tamna solaklami. Laiwa aduna maza ibema khomdon sanagi masada yaigi tawba matamda maza ibungo laysemana maza ibema khomdon sanagi mamangda lepsilaklami. Maza ibungo laysemba laiwa aduna thabada masadu laimaida haithakirami. Tawriba matawadu tiliba miyam adudi ngakpana khamthengli. Makhoina yamna phana khaluba maza ibema aduna adumna tawrakani haibasi makhoidi nongmata khaludabani. Mayam sidagi mapabong ningthau punsibana amukka hele pendaba machanupi ahalna asumna tawrakani haibasi madi nongmata khaludabani. Ningthau punsibana manai singda maza ibema luching henbibo phazilu haina yathang pirami. Ningthaugi yathang phanglabada lanmi kharana maza ibema luching henbibo phagini sangsili. Tanjaduda maza ibema luching henbina lai fataba kaubagi laiwa sonduna lai fataba ama kauraga
ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒ ꯇꯧꯔꯒ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯨꯆꯤꯡꯍꯟꯕꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄꯒꯤ ꯑꯌꯥꯕꯗꯨ ꯄꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯕꯨ ꯆꯪꯖꯐꯝ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕ ꯑꯗꯨꯗ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗꯨ ꯌꯥꯝꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯄꯨꯔꯦꯟ ꯊꯥꯡꯉꯝꯕꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯗꯤ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯀꯣꯛꯇ ꯃꯆꯦꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥꯁꯤꯡꯗꯨ ꯇꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤ ꯂꯩꯐꯝ ꯂꯩꯇꯕꯅ ꯈꯣꯏꯃꯨꯒꯤ ꯆꯤꯡꯌꯥꯗ ꯁꯥꯕ ꯂꯧꯇꯥꯡꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯕꯨ ꯀꯔꯤꯒꯤ ꯄꯪꯅ ꯊꯕꯛ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯆꯩꯔꯕꯁꯨ ꯈꯣꯏꯃꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯖꯥꯏꯕꯦꯝꯃ ꯑꯁꯤꯗ ꯆꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯈꯪꯕꯅ ꯆꯩꯕꯗꯨ ꯇꯣꯛꯂꯒ ꯃꯊꯪ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗꯨ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯅꯤꯡꯊꯤꯅ ꯊꯧꯒꯜ ꯇꯧꯔꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕ ꯅꯣꯛꯂꯒ "ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯏꯁꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯖꯥꯏꯕꯦꯝꯃꯁꯨ ꯈꯔ ꯄꯣꯊꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯅ ꯅꯥꯔꯛꯄ ꯇꯥꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯅ "ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯩꯒꯤꯗꯃꯛ ꯑꯗꯨꯛ ꯌꯧꯅ ꯇꯧꯔꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ"꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗꯨ ꯄꯨꯡꯐ ꯐꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯈꯣꯝꯗꯣꯟ ꯁꯅꯥꯒ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯈꯣꯝꯗꯣꯟ ꯁꯅꯥꯗ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯥꯈꯤ ꯑꯣꯏꯅ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯃꯉꯛꯁꯝꯗ ꯂꯩ ꯍꯨꯛꯀꯦ ꯇꯧꯕꯒ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯗꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯔꯛꯂꯒ "ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯩꯁꯦꯝꯕꯕꯨ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯕ ꯃꯇꯤꯛ ꯅꯠꯇꯦ"꯫ ꯃꯗꯨ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯅ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯃꯅꯥꯎꯅꯨꯄꯤ ꯇꯝꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯁꯨ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯀꯤ ꯌꯥꯏꯑꯣꯏꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯗ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ "ꯅꯪꯃꯛꯅ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯦꯝꯃ ꯂꯨꯆꯤꯡꯍꯟꯕꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯣꯏꯅ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯈꯤꯔꯝꯃꯤ꯫